oja fatradi sai oja chai chai ba dum porom da bu borom ko mi le mirup tin da ba oiram na moi sing do original account de pirak pa na ba duna ma yam ngasi ai mi singju oina cha ge to bani do siga ko na ba khara sai sai ta leire aduga jirum aput pa ani khak jawre ado ngasi se ai mi singju cha ba ko na aina na han Q&A to ni hai bido aingona positive hangak pa adagi negative ani hum khara ga duga gi du sing do ai ngasi se dum ngasi cha cha na dum reply pirake to ahan ba da asi se to salasi kata ya tham do na sinamu si se sai ta tham ga ko kut ka di loi ha ma bani horage andakse Saya kuy jaga video senam berapa? Video senam gitu kan itu tabak aman teragak madum thok pa aduna ndak se kana to bangam dre video gambat kan ambang ngam dre ai cha sa ngadun pa ka ko ahan ba positive ta gi hang ho la si ko malala islam ma hai se ke ba dagi video se yeng ba yam nungai ko thank you tang sa hi sa ngadun sana se ba jirum to sa sa se hao mà thằng thì nó cái bên hela 001 màแบบmà hiện negative bây giờ có cú máy tàu đi ngoài nuôi cái nuôi mấy tây luôn sẽ có cái luôn mấy tây luôn có cái ngã ấy nó là han asi sẽ ngã phá bao cái video thằng cái bên đó adu cái này bạn này bây giờ mà nàyแบบcú máy này cái máy akwai gi mai teron chama akwai gi mai teron na khan drai ma gi elo sinam agi comment sirai ba doi di mana ngangai ba mai teron che jung ta kamai na si kamana kumai na hai aduna ne akwai na ngangi ba akwai da ana tambi de mahuta ne nang na kamai na hai ba da kumai na hai irei si asi hanam ta chum tho aduga akwai da mukta arawa ba natra di oja phatra di satra mangi haina ba na ba duna nang na tambi na akwai na nangi dumai na mai teron ngang di akwai su hayang tung da chop pa na ngakani aduna oja su kano mai tei ron no phasa ngang ba tamo aduga akoi mukona adi semdora ka ba akoi na ngangi ba mai tei ron se atadi oja phatra di satra su kano mong cha de dei oja chai chai ba do dum lai ba na ba wari anga oja hana pha bata looks mai tei mana ba yam mai han kai no budi na te ko ai di negative budi na te ko mana ba yam tan ba mi rai ai so ai na nga khoi gi kong gi do nga pha ki ba do adu gi du ga ne ba mana pirak pa se khoi gi yam tan ba mi ro ga de ai na du ga ai kumba tan len hai gi na adu gi na te da khoi gi moi da khoi na kai no to ro ba ne ai di nga pha ba sing do adu ga khoi na moi da kano to ana id moida phan na ba id haina raga to hon bani ne aduna akoina kumuraga mu akoina kumda ba loina khaibok jena doina ba aduna dum kumdra ba adugi ni da taba yam thabak sining da bayande aina kayam su ya aigi video mayam aina akoigi hingon koiba hingon tawba ama mayam lay bani adu janga ga ta daga changa ga yong aina tawba sing do suning da bana ta ba matang matam nan ni ha tare adugi ni da ấy là gì nó thế mà nam sinh ở đây ấm bầu lên rồi nó sinh một hai cái này của bị tên là sao vậy ấy đuôi sinh cái thì và khỏi bắt tay lại nó thay ra số mắm sát lên à dùng mắm sát lại nó
ꯑꯁꯤ ꯑꯗꯨꯝ ꯑꯩ ꯀꯣꯕꯤꯅ ꯑꯗꯨꯝ ꯇꯧꯔ ꯄꯣꯔꯛꯑꯕ ꯑꯗꯩ ꯈꯔ ꯀꯣꯠꯂꯒꯦ ꯍꯥꯏꯅꯅꯦ 하고요. 고기도 주네. 아, 아니, 그거 뭐, 저거 곱빼. 또 봐. 아니, 손대 짜도 있네. 아루암 또 까봐 달로 더워도 달라 봐야 달래고. 아두기. 그냥 코멘트 이빠빠들 코멘. 코멘트 잠깐 봐 보기 하잖아. 마 아시나 해봐. 인카이. 아시나 아이 그이노. 아시 까마 비디오도 너 까오래고. ꯑꯩꯉꯣꯟꯗ ꯑꯩꯁꯦ ꯀꯗꯥꯏꯒꯤꯅꯣ ꯀꯔꯤꯒꯤꯅꯣ ꯍꯪꯕ ꯃꯌꯥꯝꯗꯨꯁꯨ ꯑꯩ ꯃꯌꯥꯝ ꯑꯁꯤꯒ ꯈꯪꯍꯜꯂꯒꯦꯀꯣ ꯑꯩꯁꯦ ꯀꯩ ꯂꯝꯒꯤꯅꯣ ꯕ꯭ꯔꯣꯁꯦ ꯃꯥ ꯑꯩꯁꯦ ꯁꯤꯜꯆꯔꯒꯤꯅꯤꯀꯣ ꯑꯗꯣ ꯑꯃꯈꯛꯅ ꯍꯥꯏ ꯀꯔꯤ ꯑꯔꯖꯣꯁ ꯈꯣꯏꯔꯥꯛꯄꯝ ꯃꯥꯏꯕ ꯁꯤꯜꯆꯔ ꯀꯥꯏꯗꯒꯤꯅꯣ ꯃꯥꯁꯦ ꯗꯣꯏꯗꯤ ꯑꯩꯁꯦ ꯁꯤꯜꯆꯔꯒꯤ ꯍꯪꯉꯛꯄꯅꯤ ꯃꯥꯁꯦ ꯁꯣꯏꯗꯅ ꯁꯤꯜꯆꯔꯒꯤ ꯑꯣꯏꯔꯝꯕ ꯌꯥꯏꯀꯣ ꯑꯗꯣ ꯑꯩꯁꯦ ꯁꯤꯜꯆꯔ ꯀꯩꯅꯣꯗꯒꯤꯅꯤ ꯕꯣꯜꯖꯨꯔꯗꯒꯤꯅꯤ ꯃꯌꯥꯝꯅ ꯑꯗꯨꯝ ꯒ꯭ꯋꯥꯟꯖꯨꯔ ꯍꯥꯏꯔꯒ ꯈꯪꯅꯕꯗꯣ ꯑꯗꯨꯗꯒꯤꯅꯦ ꯑꯩꯁꯦ ꯑꯗꯣ ꯃꯌꯥꯝ ꯑꯁ ꯍꯟꯗꯛ ꯌꯥꯝꯅ ꯅꯣꯛꯅꯤꯡꯕ ꯀꯣꯃꯦꯟ ꯑꯃ ꯂꯩꯔꯤ ꯑꯩ ꯑꯁꯤ ꯑꯝꯇ ꯆꯥꯔꯒ ꯄꯥꯔꯛꯀꯦꯀꯣ ꯑꯁꯤꯒꯤ ꯀꯣꯃꯦꯟꯁꯤꯒꯤ ꯋꯥꯔꯤꯁꯨ ꯂꯩꯔꯤ ꯃꯌꯥꯝ ꯁꯤꯒꯤ ꯀꯣꯃꯦꯟꯁꯤꯒꯤ ꯑꯝꯇ ꯆꯥꯍꯨꯏ ꯄꯥꯅꯤꯡꯕꯅ ꯂꯣꯏꯔꯦ ꯃꯌꯥꯝ ꯑꯁꯤꯁꯨ ꯑꯩꯒꯤ ꯀꯩꯅꯣꯗꯒꯤꯅꯦ ꯑꯁꯤ ꯃꯥꯒꯤ ꯃꯃꯤꯡꯗꯤ ꯊꯣꯛꯇꯦꯀꯣ ꯌꯨꯖꯔ ꯀꯩꯅꯣ ꯍꯥꯏꯅ ꯊꯣꯛꯏꯀꯣ ꯃꯥ ꯍꯥꯏꯕ ꯄꯣꯔꯣꯝꯗꯕꯨ ꯕꯣꯔꯣꯝ ꯀꯅꯥ ꯍꯥꯏꯅꯣ ꯃꯤꯔꯨꯞ ꯇꯤꯟꯗ ꯑꯣꯏꯔꯝꯅꯦ ꯃꯥ ꯍꯥꯏꯕ ꯇꯤꯟꯗꯕ ꯑꯣꯏꯔꯝꯅꯦ ꯑꯁꯤꯁꯦ ꯑꯩꯅ ꯅꯍꯥꯟ ꯉꯥ ꯐꯥꯕꯒꯤꯗꯨꯒ ꯑꯩꯅ ꯍꯥꯏꯈꯤꯗ꯭ꯔꯅꯦ ꯑꯩꯈꯣꯏꯒꯤ ꯑꯁꯤꯒ ꯀꯩꯅꯣ ꯈꯔ ꯂꯩ ꯈꯨꯟ ꯑꯃ ꯂꯩ ꯃꯣꯏꯁꯤꯡꯗꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯀꯩ ꯍꯥꯏꯒꯦ ꯄꯣꯔꯣꯝꯗ ꯕꯣꯔꯣꯝ ꯀꯧꯔꯦ ꯍꯥꯏꯅ ꯍꯥꯏꯕꯗꯣ ꯑꯗꯨꯗꯨꯅꯦꯕ ꯑꯗꯣ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝꯁꯦ ꯃꯥ ꯍꯥꯏꯕ ꯄꯣꯔꯣꯝꯗꯕꯨ ꯕꯣꯔꯣꯝ ꯀꯧꯕ ꯃꯤ ꯂꯩ ꯃꯤꯔꯨꯞ ꯇꯤꯟꯗꯕ ꯑꯣꯏꯔꯝꯅꯦ ꯃꯣꯏꯁꯤꯡꯗꯣ ꯑꯁꯤ ꯃꯤꯔꯨꯞꯄꯨꯗꯤ ꯇꯤꯟꯗꯕ ꯅꯠꯇꯦ ꯍꯥꯏꯗꯤ ꯈꯨꯟ ꯑꯃ ꯄꯥꯜꯂꯒ ꯀꯩꯒꯤ ꯍꯥꯏꯗꯤ ꯃꯤꯔꯨꯞꯇꯨ ꯂꯣꯏꯗꯣꯏꯅꯣ ꯀꯃꯥꯏ ꯍꯥꯏꯅꯤ ꯃꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯊꯥꯏꯅꯉꯩꯗꯒꯤ ꯍꯥꯏꯅꯔꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯉꯥꯡꯅꯅ ꯂꯥꯛꯄꯗꯣ ꯑꯗꯨꯅ ꯑꯩꯁꯨ ꯑꯁꯦꯡꯕ ꯍꯥꯏ ꯍꯥꯏꯅ ꯑꯩꯁꯨ ꯅꯣꯛꯅꯤꯡꯉꯤꯀꯣ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯊꯥꯏꯅꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯉꯥꯡꯅꯅ ꯂꯥꯛꯄꯗꯣ ꯑꯗꯨꯅꯦꯕ ꯃꯣꯏ ꯈꯪꯕꯨꯗꯤ ꯈꯪꯉꯦꯕ ꯑꯩꯈꯣꯏꯒꯤ ꯄꯣꯔꯣꯝ ꯀꯧꯋꯦ ꯍꯥꯏꯅꯅꯦ ꯄꯣꯔꯣꯝ ꯀꯧꯋꯦ ꯍꯥꯏꯅ ꯈꯪꯕ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯃꯣꯏ ꯍꯥꯟꯅꯗꯒꯤ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯕꯣꯔꯣꯝ ꯍꯥꯏꯅ ꯉꯥꯡꯅꯔꯛꯄꯗꯣ ꯑꯩꯈꯣꯏꯒꯤ ꯄꯣꯔꯣꯝꯁꯤꯒ ꯑꯗꯨꯅ ꯃꯣꯏ ꯑꯗꯨꯝ ꯍꯥꯏꯗꯤ ꯍꯧꯖꯤꯛꯐꯥꯎꯁꯨ ꯑꯗꯨꯝ ꯕꯣꯔꯣꯝ ꯍꯥꯏꯅ ꯑꯗꯨꯝ ꯇꯧꯔꯦꯕ ꯑꯗꯨꯅꯤ ꯑꯗꯨꯒꯤ ꯃꯊꯪꯅ ꯃꯣꯅꯤꯀꯥ ꯀꯣꯟꯊꯧꯖꯝ ꯅ꯭ꯌꯨꯁ ꯑꯞ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯍꯧꯖꯤꯛꯀꯤ ꯄꯣꯔꯣꯝꯒꯤ ꯋꯥꯔꯤꯁꯦ ꯑꯩ ꯁꯥꯊꯤꯔ ꯅꯣꯛꯅꯤꯡꯉꯤꯀꯣ ꯍꯥꯏꯗꯤ ꯃꯣꯏꯁꯤꯡꯗꯣ ꯑꯗꯨꯝ ꯐꯅ ꯑꯩꯈꯣꯏꯅ ꯄꯣꯔꯣꯝ ꯍꯥꯏꯕꯅꯦꯅ ꯍꯥꯏꯔꯁꯤꯅꯦ ꯃꯣꯏ ꯁꯨꯡꯖꯥꯖꯥꯔꯦꯕ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯉꯩ ꯇꯟꯖꯥꯗꯨꯒꯗꯤ ꯃꯣꯏ ꯑꯗꯨꯝ ꯄꯣꯔꯣꯝ ꯍꯥꯏꯔꯝꯒꯅꯦꯕ ꯑꯗꯣ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯗꯨꯝ ꯃꯣꯏꯒꯤ ꯕꯣꯔꯣꯝꯗꯣ ꯑꯗꯨꯝ ꯇꯥꯔꯛꯑꯦꯕ ꯃꯑꯣꯡꯅꯤ ꯖꯥꯠ ꯊꯦꯡꯅꯩ ꯍꯟꯗꯛꯀꯤꯁꯦ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯔꯒꯦ ꯍꯟꯗꯛꯀꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯁꯦ ꯅꯦꯒꯦꯇꯤꯞ ꯄꯤꯔꯛꯏꯔꯥ ꯀꯔꯤꯅꯣ ꯃꯥꯒꯤ ꯑꯃꯨꯛꯁꯨ ꯅꯦꯒꯦꯇꯤꯞ ꯂꯣꯝꯗ ꯇꯥꯏ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯄꯣꯖꯤꯇꯤꯞ ꯂꯣꯝꯗꯁꯨ ꯇꯥꯏ ꯑꯗꯨꯒ ꯑꯁꯤꯒꯤꯁꯤꯗꯤ ꯑꯩ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯊꯣꯛꯍꯜꯂꯔꯣꯏꯀꯣ ꯃꯥꯅ ꯏꯔꯛꯄꯁꯤꯗ ꯊꯣꯛꯍꯜꯂꯛꯀꯦ ꯃꯌꯥꯝ ꯑꯗꯨꯝ ꯄꯥꯔꯣ ꯑꯣꯔꯤꯖꯤꯅꯦꯜ ꯑꯦꯀꯥꯎꯟꯗꯩ ꯄꯤꯔꯛꯄꯅꯦꯕ ꯑꯗꯨꯅ ꯃꯥꯒꯤ ꯃꯁꯛꯁꯤꯕꯨꯗꯤ ꯎꯠꯂꯛꯑꯔꯣꯏꯒꯦ ꯃꯥꯅ ꯃꯌꯥꯡꯒꯤ ꯂꯥꯏꯗꯣ ꯑꯗꯨꯕꯨ ꯍꯥꯏꯗꯤ ꯍꯥꯏꯅꯤꯡꯗꯦ ꯑꯗꯨꯗꯒꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯑꯃꯨꯛ ꯃꯥꯏ ꯀꯩꯅꯣꯁꯦ ꯁꯥꯡꯈ꯭ꯔꯦꯀꯣ ꯃꯌꯥꯝ ꯑꯗꯨꯝ ꯄꯥꯔꯣ ꯃꯥ ꯍꯥꯏꯔꯛꯏꯁꯦ ꯑꯩꯈꯣꯏꯒꯤ ꯅꯦꯒꯦꯇꯤꯞ ꯂꯣꯝꯗ ꯆꯤꯡꯒꯗ꯭ꯔꯥ ꯄꯣꯖꯤꯇꯤꯞ ꯂꯣꯝꯗ ꯆꯤꯡꯒꯗ꯭ꯔꯥ ꯑꯗꯨꯗꯤ ꯑꯩ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯃꯥꯅ ꯑꯃꯨꯛ ꯍꯥꯏꯗꯤ ꯍꯥꯏꯅꯤꯡꯗꯦ ꯍꯥꯏ ꯑꯗꯩ ꯑꯃꯨꯛꯁꯨ ꯍꯥꯏꯗꯣꯛꯂꯨꯔꯒ ꯑꯃꯨꯛꯁꯨ ꯉꯥꯡꯉꯤꯁꯤꯅꯦꯕ ꯑꯩꯈꯣꯏꯅ ꯑꯁꯤꯒ ꯃꯌꯥꯡ ꯃꯩꯇꯩ ꯍꯥꯏꯅ ꯂꯥꯏ ꯈꯥꯏꯗꯣꯛꯏꯁꯦ ꯑꯁꯤꯅ ꯍꯦꯟꯅ ꯉꯛꯈ꯭ꯔꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯁꯤꯒ ꯑꯩꯈꯣꯏꯅ ꯃꯍꯥꯗꯦꯕ ꯀꯩꯅꯣ ꯄꯨꯖꯥ ꯇꯧꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯗꯨꯔꯒꯥ ꯄꯨꯖꯥ ꯇꯧꯔꯦ ꯑꯁꯤꯒ ꯃꯣꯏꯅ ꯃꯌꯥꯡꯒꯤ ꯂꯥꯏꯅꯤ ꯃꯩꯇꯩꯒꯤ ꯂꯥꯏꯅꯤ ꯑꯗꯨ ꯍꯥꯏꯕꯒꯤ ꯀꯩꯁꯨꯝ ꯃꯊꯧ ꯇꯥꯗꯦ ꯂꯥꯏꯗꯤ ꯂꯥꯏꯅꯤ ꯑꯁꯤꯒ ꯃꯌꯥꯡ ꯃꯩꯇꯩ ꯍꯥꯏꯅ ꯂꯥꯏꯗꯨꯒꯤ ꯃꯔꯥꯏꯕꯛꯇ ꯏꯅ ꯂꯩꯇꯦꯕ ꯁꯤ ꯑꯩ ꯃꯌꯥꯡꯒꯤ ꯂꯥꯏꯅꯤ ꯅꯪ ꯃꯩꯇꯩ ꯃꯆꯥꯅꯤ ꯅꯪ ꯆꯪꯉꯛꯄ ꯌꯥꯗꯦ ꯈꯣꯠꯇꯦ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯂꯩꯇꯦ ꯑꯩꯈꯣꯏꯗꯤ ꯍꯤꯟꯗꯨꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯂꯥꯏ ꯄꯨꯝꯅꯃꯛ ꯈꯣꯏꯔꯝꯃꯤ ꯑꯩꯈꯣꯏ ꯍꯤꯟꯗꯨꯒꯤ ꯂꯥꯏ ꯄꯨꯝꯅꯃꯛ ꯑꯗꯨꯅ ꯅꯁꯥꯅ ꯍꯤꯟꯗꯨ ꯅꯠꯇꯕ ꯇꯥꯔꯒꯁꯨ ꯅꯁꯥꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯗ ꯑꯃꯨꯛ ꯃꯌꯥꯡ ꯃꯩꯇꯩ ꯑꯗꯨꯃꯥꯏꯅ ꯈꯥꯏꯗꯣꯛꯏꯗꯣ ꯅꯁꯥꯒꯤ ꯑꯗꯨꯝ
mentality do dum tak pane ba nang se khoi gi karamba type ki mi noi do aduni atai di makha ta ning dre sai gi me ngon thabak suning de halaki dra ne adugi comment ama dum jing se adi rosan oira ma hai ba yam ai se jam thabak phai ai jong nang sai kai no maming do ka ore ne ai si jing do bo rohit ko nang hai ai ngon da thabak suning de hai ba do jong ni to pana comment dai jong yam thabak phai na ai na hingon gi thabak हिंगोना थबक सुबगी वीडियो थागत के बनेबा अदु माना आई रिप्लाई पिरक बनेबा याम थबक सुनिंग है याम थबक फै है से आई मबांग सुगी बनेबा हजि की तो आइना मोय पी खबने ने आइना तन्ना दुम कुम दबा आइ सिना लास्ट क्वेश्चन अमा लास्ट कोइ कसार से मयांग दुमाइना कनो तौरे सि थमगरा नो हंग खंगेरा करम्बा खोइ गी मकोक पान बा कांगु नो हंग बे mo ha khoy mi mag na sige negative comment ma pi kha lu ra be mong dum pi rak pa na ba khoi ka sum ang nya le to se dum ka no ma ngang kha la ga be mong na ba se a ma sum he dam no sa na bi da ba Asta hot ahora me fui mucho oye mà chân thôi là giao được rồi nè học cái bôi gì đi mà thật cùi chút cùi đã bà cha đã bà thế đúng là tàu gì không gì thôi nhầm hóa tôi mang cái xí đi rồi sẽ là cái yam nào đó mẹ bằng cái xí kia khơi kia mì sườn rồi khơi mà chân giao được à tao ba hiện đốc thôi đốc na giao được cái này cùi na cha đã bà na tàu gì đó ôi đâm đôi áo không thì có quá cùi đã bà cha đã bà đi तो फरे मैम गसीगी वीडियो से मतंग सिगा लोसलगे तो मैम वीडियो से नुंगाइबरगदि लाइक शेयर अमदी सब्सक्राइब तौदबसिंग मैम जारदि सब्सक्राइब तौबिरमो अदुगा अनौब चंगप इचिनाउसिंग मैम दुम न्यूज साप आइना दुम कमेंट दुम इबिरमो तो फरे मैम लोसलसे मथंग वीडियो दम थेनारसे